Jail manungda mobile phone pirambagi Sajiwa jail gi water Hatkhre, Sajiwa Central Jail da labor inmates singda mobile phone pirambada chenaba water amma hangang police na Hatkhre loina mahaki mathangta case amma left khatuna makhatana thigatpa Hatkhre. Manipur Central Jail Sajiwa da labor inmate da mobile phone pirambaga mari lena Hatkhre water adudi Imphal East ki Kairang Mayai Lekai da labor Sahit Cha Jahi Kuntra Manga Kawamyoy Amani Unlawful Activity Prevention Act UAPA ki makhada faduna lariba inmate yauna atay inmate kharada mobile phone sing lona pusilaklaga pahalamani hari agakna mapaw ang mafangbadagi police na Manipur Central Jail Sajiwa ki fadok sing thamlibak Kasingda thibo humbagi thabak sa thabada mobile phone sing amadi SIM card kya Hatkhre ngamkibani phadok sing wahang pahang tawada makhoina pairiba phone sing adu jail gi wada Sahit Cha gi matenga loina pusilakpani haiba khangba ngamkibaga loina Sahit Cha gi UPI account da inmate sing gi sale transaction tawnai haiba su khangba ngamki hairi hangang police na thokdok asiga mari lena FIR ama laukhatuna thigatpaga loina thawong asida atay kana chendabage haina tigatpagi thabak chathaba Hatkhre hairi Buffer zone da lairiba Sounarakle thong chamjinba yaningde SSDCA sarkar gi makedigi buffer zone da lairiba Sounarakle thong asibu chamjinna ba honabagi tawong sangai kot subdivision ship association yaningde hairi association asina thadorakpa chirol lamana haribana sarkar gi makedigi ngasidagi hauna thong asibu chamjingani hariba si buffer zone na govern tawriba norms amasong regulations sing adu violate tawe loina Kuki jo territory oiriba buffer zone area asida Napet Maitei IDP sing halakna honabane hairi bukhongthang asi yaba ngamloi Kuki jo community sing na demand tawriba political solution asi government of India gi maikaidagi pidriba fawbadi buffer zone asina result asida santi amasong security thamnabagi demakta buffer maintain tawribane government ki maikaidagi ngehak laitana civil work natragana activities sing repair tawnabagi namada buffer zone asigi mayai chalhannaba honariba asi Kuki jo miyangi safety amasong security asi compromise tawnabagi mayeklaraba khudamni loinana region asigi demographic balance ta akaiba pinaba honabani loinana Kuki miyamgi right amasong interest manghannaba honabani Ating balairiba buffer zone area da misam jathokasin tawba yanaba honaba yauna civil works sing paikhatnaba honaba haibasi buffer zone gi norms asibu violate tawbani haina yaningda phongdorakle Chief Minister Yumnam Khemchan February 18 da Delhi da Amit Shah unaba sakadauri February 15 fawgi manungda minister taret wasak lauraba yai Sahi asigi February 3 da wasak laukiba Chief Minister Yumnam Khemchan tha asigi 18 da Delhi da chatnaba thorang tawri khongsat aduda Minister khara susaru gyaraba yai official oiba pawamagi matungina lengak semlaba matungda central leaders sing unaba amasung prime minister yauna union government puriba sing unaba haibasi chief minister amagi tangai fadaba thodang am oi thamakhai ama faraklaba lengak asina hojik singnaba kaya lairiba asigi matangda hobe Delhi da chatpa yadabagi nahar makhai matam ama lawjana lairakhibani Chief Minister gi Delhi gi khongsat asida Deputy Chief Minister Nemsa Kibgen Losi Dikho amasong Govindas Konthau jamloiniraba yai makhoi khakta natana MLA kharasu khongbu oiraba yai Chief Minister gi handaki Delhi khongsat asi yamna maru oiri Chief Minister yauna Cabinet Minister manga wasak laukraba matungda hangduna lehoriba Minister tareki fam hojik fawa mensindana thamliba amasong Minister oina wasak laukraba sengda portfolio pithoktana leirakliba si handakti soidna leikhai taragane thajaba yaba mafamdagi phangba pauna hai thenglabada tha asigi 15 fawgi manungda minister expansion loigani amasong minister singna pugadaba portfolio singsu yenthokpa loigani Chief Minister Khemchana didagi hek halaklaba matung wasak lobagi thauram asi pangthoklaba yai natragana nongmanini haibadi February 15 fawgi manungda pangthoklaba su yai Punama asi Union Home Minister unaraba matungda chap chana khangba ngamgani Minister taret hapsin gadoriba asida kana yauhangadage haibadu Chief Minister na list ama semlaga pugani list adu Union Home Minister ga tathoktasin tawnaraba matungda semdok semjin su tawnagadore maramaduna kana minister ehengadage haibasi aruba oiri Kuki gi maikaida atopa minister ani nagada cabinet minister ama haplaba yabagi oithokpa lei minister amuk fawba oidriba ML
MLA ahumgumbasu ministerda pukhatlaba yai central government na silakpa thaudangsingi manungda kangluk masel nungsi chanana hanjin hanba haibadu wai kemchangi lamjing makhada tapna tapna hanjinba ngamlaklei mathangi state cabinet senapati da famnanaba thorangsu loikre chief minister amasung atai cabinet minister sing national highway 2 da kangpokpi phawraga gari chatuna cabinet mifam aduda saruk yagani board exam yahon khidabi class 10 mahiroi suicide tokre mahiroi nupi ama parikha thaba chapada minute tara thengbagi damakta mahaki examination center da sangba yahan khidabagi matung suicide tawduna sikhe common kumari kobi mahiroi nupi masa aduna bihar ge patna da maharashtra kungang da seliba train amagi mamangda songsinkhe Manta Yadav Kauba Labor Amagi Masanupi Komana Varani Examination Center the Lera Poponumita Magi Board Exam Tagadabani Examination Center Adugalap Nabadagi Mahakna Ningthokaba Numita Maharashtra Leba Mahaki Marimatagi Yumda Jatke Exam Adu Ayupung Mapangamini Kuntra Tabada Hogadaba Oirabasu Official Reporting Time di Ayuk pung mapani Common Kumarina Exam Center adugi geta ayuk pung mapanga minute tara da thungki adubu madu thonglon sinduna lairamba thengnaki thodok adu hoba singna staff aduda mahakna hanna sarchan biduna thong adu amukta hangdokpiyu masi aigi career gi wafam amani aihak supnagi minute tara khak thengkre amasung exam hogadaba Hauzik to minute kul lady haina staff ta mahakna hanna haizaki haina thodok adubu hoba miyoi singna haire exam center aduda ningba kaikhiba adugi matungda common kumarina nadalda thungki amasung train ama tongkhatki seliba trail adudagi mahakna songthaki haina uhoba miyoi singna pauna haike madugi police Mafamdugi police na mahakpu anakpada laiba hospital da tuna pukhake adupu hospital aduda thunglakiba matung thunamak magi asokpa sing adugi maramdagi mahak siki ahanbada haksang adu police na masak khangba ngamkhide adumoinamak masa orshi police station na social media da magi photograph ulakhiba matung khunja singna mahakpu khangba ngamkhi amasung magi mungda paupe ki common kumarina Nupi ani nupa ama masimana ahumgi khwaidigi ahalni mahaki mapana numit khudingi khusuman taba lever amani pau adu tabada mahaki mama thamoi sokre hairi Masagi Nupi Khouri lakhalaga Hatkhre Masagi chahi humpu manga suraba hanagi isor employee amana mahaki nupibu towel amana Khouri lakhalaga Hatkhre amasung madugi matungda mahak fadriba fawba yum adugi manungda ngaigra laikre South Bengaluru gi Romana Halida Borchowso apartment complex da leiba Nageswar Rao depression gi damakta layang satharibani amasung mahak masa sijanaba khanki hain official singna haike suicide tawnaba honoringai gi mamangda mahakna mahaki nupi Sri Hatnaba left camera sungyum sagaisa numeta towel amana Khouri lakhalaga madumak tawki makhoigi machanupi US da lei amasung pau pikre haire IDP singda lengakna DBT gi khuthangda lupa crore konthari tho yenthokre sing amadi tamgi CSO singa pau fangaduna IDP sing mayumda hanjil hanna bahonare Kangluki irang thokraba matungda ahan boina Manipur gi chief minister yumnam khemchana Kanglup animaki IDP singa wari sanakre hybrid format ta chief minister na Langolgi alternative housing complex laiba IDP singa wari sanaki Kangpokpe amasung Churachampur district relief camp singta laiba IDP singsu visual oina wari sanabada sarukya Deputy Chief Minister Nemsa Kevgen Churachampur gi MLA LM Kaute amasung Saikot MLA Paulialan Haukepsu visual oina wari sanabada sarukya Tharonggi saruk amu oina Manipur lengakna IDP lising drama palomda direct benefit transfer DBT gi khuthangda lupa crore konthani tho yenthoke IDP singda sel thopagi thoram adu langgonda bangthoke thoram adu da saruk yakhiba IDP singna thuba matamda masa masagi mayumda hanningbagi apamba phongdoknake IDP singi wafam sing taraba matungda chief minister khemchana hai Kanglup ani gi muknaba asi phibam dusilakpana maram oiraga thajanadabagi chang wangkhalakle Kanglup ani gi marakta thajanaba puraklaba matamda asoi angam yawda IDP sing masa masagi mayumda hanjin hanba ngamgani hauji wadi ba phibam asida gari gumba miyoi khara masagi mayumda hanjin hanba tarabasu security gi mateng yawdrabadi maning tamna leiba ngamloi maramaduna Kanglup ani gi marakta thajanaba amasung yasinaba hana purakpa tangai fade Manipurda khundari ba tongan ba Kanglup kunthra taruk nungsi chanana amata oibagi wakhalonda leminaba mathau tai phongdoke IDP sing khunda laita han bahai basi lenga ki khwairi gi maruiba thodang ni haina baladuna chief minister na haike
ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯁ ꯂꯩꯔꯤꯉꯩꯗꯁꯨ IDP ꯀꯌꯥ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯅꯧꯕ ꯂꯩꯉꯥꯛ ꯂꯩꯔꯛꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯃꯤꯇꯤꯡ ꯈꯨꯗꯤꯡꯃꯛꯇ IDPꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯈꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯆꯤꯡ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ CSO ꯑꯃꯗꯤ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤ ꯍꯥꯏꯈꯤ꯫ ꯃꯥꯔꯆ 13ꯇ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯁꯤꯠ 38ꯀꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯁ꯭ꯇꯦꯠ 10ꯒꯤ ꯔꯥꯖ꯭ꯌ ꯁꯚꯥ ꯁꯤꯠ 38ꯀꯤ ꯃꯤꯈꯜ ꯃꯥꯔꯆ 13ꯇ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯑꯦꯄ꯭ꯔꯤꯜ 2 ꯑꯃꯁꯨꯡ ꯑꯦꯄ꯭ꯔꯤꯜ 8ꯗ ꯍꯥꯏꯔꯤꯕ ꯁꯤꯠꯁꯤꯡ ꯑꯁꯤ ꯍꯥꯡꯂꯒꯅꯤ꯫ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄꯒꯤ ꯃꯇꯝ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯑꯗꯨꯃꯛꯀꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5ꯗ ꯚꯣꯠ ꯃꯁꯤꯡ ꯊꯤꯒꯗꯧꯔꯤ꯫ ꯃꯤꯈꯜ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯁꯤꯠ 8, ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯁꯤꯠ 3, ꯕꯤꯍꯥꯔꯒꯤ 5, ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ 5, ꯑꯣꯔꯤꯁꯥꯒꯤ 4, ꯑꯁꯥꯝꯒꯤ 3, ꯇꯦꯂꯪꯒꯥꯅꯥꯒꯤ 2, ꯍꯔꯤꯌꯥꯅꯥꯒꯤ 2, ꯆꯠꯇꯤꯁꯒꯔꯒꯤ 2 ꯑꯃꯁꯨꯡ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯁꯤꯠ 1 ꯌꯥꯎꯔꯤ꯫ ꯍꯟꯗꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯏꯁꯂꯥꯃꯤꯛ ꯃꯤꯈꯜꯗ BJPꯅ ꯂꯨꯆꯤꯡꯕ NDAꯅ ꯕꯤꯍꯥꯔ, ꯆꯠꯇꯤꯁꯒꯔ ꯑꯃꯁꯨꯡ ꯍꯔꯤꯌꯥꯅꯥꯗ ꯃꯥꯏ ꯄꯥꯛꯈꯤꯕ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯈꯜꯁꯤꯡꯗ NDAꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯄꯥꯅꯔꯤ꯫ ꯍꯟꯗꯛꯀꯤ ꯃꯤꯈꯜ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ BJPꯒꯤ ꯑꯣꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯁꯤꯠ 15ꯗꯒꯤꯅ 19 ꯐꯥꯎꯕ ꯍꯦꯟꯒꯠꯂꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ US ꯃꯤꯂꯤꯇꯔꯤꯅ ꯏꯔꯥꯟꯗ ꯑꯦꯇꯦꯛ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯂꯣꯏꯈ꯭ꯔꯦ꯫ ꯆꯌꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ US ꯃꯤꯂꯤꯇꯔꯤꯅ ꯏꯔꯥꯟꯗ ꯑꯦꯇꯦꯛ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯂꯣꯏꯔꯦ ꯍꯥꯏꯕ ꯊꯥꯖꯕ ꯌꯥꯕ ꯁꯣꯔꯁ ꯄꯜꯂꯗꯨꯅ CNNꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯍꯥꯏ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯋꯥꯏꯠ ꯍꯥꯎꯁꯀ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯆꯌꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯈꯟꯅꯕ ꯑꯦꯇꯦꯛ ꯑꯃ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯦꯌꯔ ꯐꯣꯔꯁ ꯑꯃꯗꯤ ꯅꯦꯚꯤꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅꯗꯤ ꯃꯥꯂꯦꯝꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯄꯥꯎꯇꯥꯛ ꯂꯧꯗꯨꯅ US ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯨꯛꯅꯕ ꯄꯨꯝꯅꯃꯛ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯏꯔꯥꯟꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯉꯔꯥꯡ ꯋꯥꯏꯠ ꯍꯥꯎꯁꯇ ꯃꯤꯈꯜ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯈꯟꯅ ꯅꯩꯅꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯔꯥꯟ ꯑꯃꯁꯨꯡ USꯀꯤ ꯅꯦꯒꯣꯁꯤꯌꯦꯇꯔꯁꯤꯡꯅ ꯖꯦꯅꯦꯚꯥꯗ ꯄꯨꯡ 3:30 ꯔꯣꯝ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯔꯛꯇ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ AI ꯊꯧꯗꯥꯡ ꯃꯁꯛ ꯈꯪꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯁꯛ 2,50,000 ꯍꯦꯟꯅ ꯂꯧꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯅ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗ ꯊꯝꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ AI ꯏꯝꯄꯦꯛ ꯁꯃꯤꯠ 2026ꯇ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯊꯧꯗꯥꯡ ꯃꯁꯛ ꯈꯪꯅ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁ ꯁꯤꯖꯤꯟꯅꯕꯒꯤ ꯋꯥꯁꯛ 2,50,000 ꯍꯦꯟꯅ ꯐꯪꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯗꯤꯌꯥꯅ ꯑꯅꯧꯕ ꯒꯤꯅꯤꯁ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗ ꯑꯃ ꯊꯝꯈ꯭ꯔꯦ ꯍꯥꯏꯅ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯑꯦꯟꯗ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁ꯭ꯋꯤꯅꯤ ꯕꯩꯁꯞꯅ ꯍꯥꯏꯈ꯭ꯔꯦ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 16 ꯑꯃꯁꯨꯡ 17ꯀꯤ ꯃꯔꯛꯇ ꯋꯥꯁꯛ 2,50,993 ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ AI ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯀꯦꯝꯄꯦꯟ ꯑꯃꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯕ ꯄꯦꯖ ꯐꯪꯈꯤ꯫ ꯒꯤꯅꯤꯁ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗ ꯑꯦꯖꯨꯀꯦꯇꯔ ꯑꯃꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯃꯗꯨ ꯚꯦꯔꯤꯐꯥꯏ ꯇꯧꯈꯤꯕ ꯁꯃꯤꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯋꯥꯐꯝ ꯑꯗꯨ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯚꯥꯔꯠ ꯃꯟꯗꯞꯗ ꯂꯥꯎꯊꯣꯛꯈꯤ꯫ ꯏꯟꯇꯦꯜ ꯏꯟꯗꯤꯌꯥꯒ ꯈꯨꯠꯁꯝꯅꯔꯒ ꯏꯟꯗꯤꯌꯥ AI ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯁꯤꯟ-ꯊꯨꯡꯕ AI ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯦꯖ ꯀꯦꯝꯄꯦꯟ ꯑꯗꯨ ꯐꯦꯕ꯭ꯔꯨꯋꯥꯔꯤ 16ꯇꯒꯤ ꯍꯧꯈꯤꯕꯅꯤ꯫ ꯃꯤꯗꯤꯌꯥꯗ ꯋꯥ ꯉꯥꯡꯕꯗ ꯕꯩꯁꯅꯣꯞꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯁꯨꯡ ꯑꯦꯖꯨꯀꯦꯁꯟ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗ ꯏꯊꯤꯜ ꯄꯤꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯋꯥꯈꯜ ꯂꯩꯅ ꯑꯃꯁꯨꯡ ꯃꯊꯧ ꯃꯁꯛ ꯈꯪꯅ AI ꯁꯤꯖꯤꯟꯅꯕꯗ ꯅꯍꯥ ꯌꯥꯎꯍꯟꯅꯕꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯀꯣꯂꯦꯖꯁꯤꯡ, ꯐꯦꯀꯜꯇꯤ ꯃꯦꯝꯕꯔꯁꯤꯡ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏꯁꯤꯡ ꯌꯥꯎꯕ ꯂꯩꯕꯥꯛ ꯁꯤꯟ-ꯊꯨꯡꯕꯒꯤ ꯊꯕꯛ ꯑꯃ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯃꯍꯩꯔꯣꯏ 2,50,000 ꯍꯦꯟꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯊꯥꯒꯠꯂꯗꯨꯅ ꯐꯪꯕ ꯉꯝꯂꯤꯕ ꯊꯕꯛ ꯑꯁꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯀꯨꯞ ꯑꯃꯅꯤ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯐꯣꯔꯁ ꯑꯃ ꯑꯣꯏꯅ AI ꯁꯤꯖꯤꯟꯅꯕꯒꯤ ꯃꯥꯏꯀꯩꯗ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯈꯤ꯫